ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯊꯣꯏꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯉꯔꯥꯡ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜ ꯃꯃꯤꯡꯁꯦ ꯚꯥꯏꯔꯦꯜ ꯊꯣꯏꯕꯤ 9 episode CABNILP ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯌꯦꯡꯃꯤꯟꯅꯗꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯔꯥꯡ ꯌꯦꯡꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯌꯦꯡꯗ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟꯗ ꯚꯤꯗꯤꯑꯣꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯕꯗꯨꯒꯤ ꯃꯍꯥꯎꯗ ꯑꯝꯇꯪ ꯌꯦꯡꯅꯤꯡꯉꯦ ꯈꯣꯠꯂꯦꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯇꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯦꯡꯉꯒ ꯑꯩꯒꯤ ꯔꯤꯑꯦꯛꯁꯟꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯎꯠꯆꯅꯤꯡꯕꯅꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ 3 ꯑꯟꯂꯥꯏꯛ ꯈꯛꯇꯪ ꯂꯩ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯣ ꯁꯤꯗ ꯃꯣꯏ ꯀꯃꯦꯟ ꯈꯔ ꯌꯥꯎꯔꯤꯕ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯔꯤꯐ꯭ꯔꯦꯁ ꯇꯧꯕꯅꯦꯕ ꯇꯣꯞ ꯀꯃꯦꯟ ꯊꯥꯔꯒ ꯑꯗ ꯊꯣꯛꯂꯛꯄ 5 ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯂꯥꯏꯁ꯭ꯔꯝ ꯃꯣꯅꯤꯇꯥ 5 hours ago ꯍꯥꯏ ꯃꯥꯏꯁꯦ 5 hours ꯃꯨꯛꯇ ꯉꯥꯏꯔꯤ ꯀꯃꯦꯟ ꯇꯧꯔꯝꯕꯁꯦ ꯑꯗꯣ ꯊꯣꯏꯕꯤꯁꯦ IS TV ꯏꯝꯄꯦꯛꯇ ꯎꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯥꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯁꯦꯀꯦꯟꯗ ꯂꯩꯔꯤꯁꯤꯅ ꯌꯥꯝꯕꯨꯡ ꯁꯛꯀꯥꯛꯁꯦꯁ ꯗꯤꯁꯂꯥꯏꯛ ꯇꯧꯔꯤ ꯀꯥꯡꯒꯨꯁꯦ BJPꯒꯤ ꯋꯥꯀꯔ ꯑꯣꯏꯔꯝꯅꯤ ꯁꯤ ꯈꯔ ꯁꯤꯙꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯅꯤꯡꯉꯦ ꯑꯁꯦꯝ ꯕꯤꯄꯤꯟꯅ 3 ꯁꯨꯕꯗ 9 hours ago ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯃꯊꯪ ꯁꯦꯟꯗꯣꯁ ꯍꯤꯖꯝ ꯃꯥꯁꯨ ꯊꯣꯏꯕꯤꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯁꯨ ꯊꯣꯏꯕꯤꯅ ꯉꯥꯡꯕꯁꯦ ꯃꯁꯨ ꯍꯥꯏꯕ ꯃꯁꯨ ꯊꯣꯏꯕꯤꯁꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯁꯨ ꯊꯣꯏꯕꯤꯅ ꯉꯥꯡꯕꯁꯦ ꯂꯥꯁꯇ all is well ꯁꯤꯅ ꯌꯣꯠ ꯀꯣꯛꯇꯥ ꯀꯥꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩ ꯃꯈꯥ ꯄꯥꯅꯤꯡꯕꯅꯦ ꯑꯗꯣ ꯄꯥꯊꯣꯛꯑꯔꯣꯏꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯜꯂꯝꯃꯦ ꯃꯥꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯏꯟꯇ꯭ꯔꯣ ꯈꯨꯇꯧꯁꯦ ꯄꯣꯁ ꯇꯥꯏ ꯁꯤ ꯊꯣꯏꯕꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯄꯒ ꯇꯧꯔꯗꯤ ꯄꯣꯁ ꯇꯥꯅꯤ ꯃꯁꯦ ꯊꯣꯏꯕꯤꯒꯤ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯌꯥꯝ ꯊꯤꯟ ꯇꯟꯕꯤ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯅ ꯎꯏꯗ ꯀꯩꯗꯧꯔꯒꯦꯅ ꯑꯃꯨꯛ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯁꯥꯎꯅꯤꯡꯕꯩꯁꯨ ꯋꯥꯈꯜꯁꯨ ꯈꯜꯂꯦ ꯅꯣꯛꯅꯤꯡꯕꯩꯁꯨ ꯈꯜꯂꯦ ꯆꯥꯎꯔꯝꯃꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕꯩꯁꯨ ꯈꯜꯂꯦ ꯑꯃꯨꯛꯁꯨ ꯈꯒ ꯅꯨꯡꯉꯥꯏꯇꯕꯩ ꯈꯜꯂꯤꯅꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯀꯌꯥꯝ ꯈꯜꯂꯤꯒꯦ ꯋꯥꯈꯜꯁꯤꯕꯣ ꯌꯥꯝ ꯋꯥꯈꯜꯁꯦ ꯑꯩꯅ ꯑꯃ ꯈꯜꯂꯤꯗꯅ ꯑꯃ ꯈꯜꯂꯒꯅꯦ ꯀꯩꯅꯣꯃ ꯇꯧꯒꯦꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯇꯧꯒꯦ ꯈꯟꯕꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯤꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯖꯥꯠꯂꯝꯃꯦ ꯋꯥꯈꯜ ꯈꯟꯕꯁꯦ ꯋꯥꯈꯜꯁꯦ ꯈꯟꯕ ꯑꯍꯤꯡꯒꯥꯏ ꯇꯨꯝꯕꯐꯥꯎ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯄꯨꯄꯨ ꯎꯗ ꯀꯨꯏꯔꯦ ꯊꯣꯏꯕꯤꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯪ ꯇꯨꯝꯕ ꯌꯥꯗꯒꯩ ꯈꯜꯂꯤꯗꯣ ꯃꯁꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯔꯣꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯅꯤꯃꯦꯜ ꯕꯤꯜ ꯀꯔꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯀꯔꯤꯑꯕ ꯑꯦꯅꯤꯃꯦꯜ ꯍꯥꯏꯕꯅꯦ ꯄꯨꯄꯨ ꯑꯦꯅꯤꯃꯦꯜ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯣ ꯁꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯅꯤꯃꯦꯜ ꯕꯤꯜ ꯕꯤꯜ ꯑꯅꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯄꯨꯗꯤ ꯈꯪꯗꯦꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯅꯤꯃꯦꯜ ꯕꯤꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯀꯩ ꯈꯜꯂꯤꯕ ꯑꯦꯅꯤꯃꯦꯜ ꯕꯤꯜꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯑꯗꯨꯕꯨꯅꯦ ILP ꯆꯠꯅꯔꯦꯌꯦ ꯀꯩꯅꯣ ILPꯁꯨ ꯅꯪ ꯈꯪꯕ ꯅꯪ ILP ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯈꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯉꯤꯅꯣꯕ ILPꯁꯦ ꯀꯛꯄ ꯃꯆꯦꯠ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯨꯝꯃꯦ ꯁꯤꯁꯤꯃꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯉꯤꯅꯣꯕ ꯅꯪ ꯌꯨꯇꯨꯕꯇꯁꯨ ꯌꯦꯡꯉꯦ ꯐꯦꯁꯕꯨꯛꯇꯁꯨ ꯌꯣꯠꯇꯨꯞ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯇꯤꯚꯤꯗ ꯉꯥꯡꯗꯅ ꯇꯧꯏꯗꯨꯗꯤ ꯄꯨꯄꯨ ꯈꯕꯔꯗꯒ ꯍꯥꯞꯇꯅ ꯇꯧꯏꯗꯨꯗꯤ ꯑꯗꯣ ꯇꯤꯚꯤꯒ ꯉꯥꯡꯕꯒꯁꯦ ꯅꯪ ꯇꯥꯕ꯭ꯔꯕ ꯅꯪ ꯇꯥꯏꯌꯦ ꯑꯗꯨꯝ ꯄꯥꯎꯗꯒ ꯂꯥꯛꯇꯅ ꯑꯗꯨꯝ ꯍꯥꯏꯗꯅꯒ ꯇꯧꯗꯅ ꯇꯧꯏꯗꯨꯗꯤ ꯄꯨꯄꯨ ꯑꯩꯗꯤ ꯀꯥꯔꯇꯨꯟꯒꯨꯝꯕ ꯑꯗꯨꯝ ꯑꯩꯗꯤ ꯌꯦꯡꯕ꯭ꯔꯕꯣ ꯀꯥꯔꯇꯨꯟꯒꯨꯝꯕ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯗꯒꯤꯅꯦ ꯀꯥꯔꯇꯨꯟ ꯂꯥꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯖꯣꯀꯔ ꯑꯇꯣꯞꯄ ꯂꯥꯛꯄꯅ ꯌꯦꯡꯉꯤ ꯇꯧꯕꯗ ꯑꯗꯨꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯛꯏꯅꯦ ꯑꯗꯨ ꯌꯦꯡꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯤ ꯈꯪꯉꯤꯕ ꯈꯪꯉꯤꯅꯦ ꯑꯗꯨ ꯌꯥꯝ ꯐꯩꯌꯦ ꯑꯗꯨ ꯄꯨꯄꯨꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ
nang usi haiba kari ILP haido Ah. ajuji kari no kari pot no kai no di khangdeba ILP hadi akhoi lamjida mayang na laaga akhoi lamje pungnai da sanda dukan dukan ga je phamdan tawdra yoi kokta plastic leibro kukar ya daba gas ya daba sindari tawdra adudo parang da lai bodo puklak da rakbodo ya da roi ba pupu ya roi ba pungai da lai bodo ya roi kamai tawdo explain tawre moina ne dala ke haiju moina sign tawraga ne ai lam mama lai ai adu de gila lam koi balak tu ni ai lam koi balak pani ai dukan sida dukan pam balak pani ai sida hatta bal law balak pani yot ta plastic hatta bal law balak pani ai sida gas cooker sem balak pani ai ki mi sini aduni adani ne moina soi do taw loi ga khoi de pi yang da na adu ga khoi ticket amma pi di ba ticket pi do moida dai ka do adugane moje tha ama leindana tha amado leiba loirga ne amu sakhidiba ani leiba yargana ani leiba loirga dum sakhidiba khambra adumaya taw mai taw gojineba ayirpi haje adu do moina pangai le salaga de koi de kai rage moina pudai la saide akoi kalai de la yo hanu pupu akoi lam pikhabali de moina dum na sela di bot kai khala la ga moina le paktana point akoi di loi sala thara ni kayo point nam yaw mantri de moi khala dia mantri ga moi le oi khala tana officer ga moi na ka khala tana officer ga moi o khala tana IPS ga ji moi oi khala akoi sala loi sara sume IPS yaw re na pam ba IPS moina mantri oi ra ni adu hujiti ya roi ba ya ro ya adu moina adu oi ramdra hajiki su ya roi acha adagi di adagi adu ma tawre adagi na atopa na sai chawning bagi su haido chawning bai sin kari no nang chawning mi se first ta mina ne loje tham loje tharaga ne loje yayam dai da ne loje paira thamjabado moina ne adum mai thadok piba khara lai di yung gai mai thadora ani modi mani ne chana bado mai thadu ine ba karma mino mojibo mulam mani adu di karma mino ba mathi bong chana bado ba mai thadodi modi kari sa di no ba hat kadam ne kari sa di no ba fu kadam ne moje una sauning si loira ba sauning ba loira ba na bo loira bu atai de khwa de sauning bam ga lai di kari sauning no hajibo akoi ki manipur ki web se sumaina ga tawraga yam phajadra phu ado kharam na makok to ka khani kharam na makhut to ka khani kharam na makhung to ka khani akoi manipur ki map se puk toy to halage haira ba akoi ki manipur ki map se che thugai raga moina lauraga ne moina chatninge sa chau adu akhoi manipur ki map se pura sa padiya moina delhi se ke chalo kolkata se ke chalo america se ke chalo moina chatning ba do sa chau ba akhoi ke su hai de ba adu ta binu moina akhoi manipur ki map se thugai daga pura sa pan su ya ba thoi di na hai se am phajai chau tam ne du dia phai ba soi te mi chau han ngai da chara ke se nang chau ke मैम पुन्ना वीडियो सिंग मिना खरे दो थोबी गी होजी की वीडियो दो याम फजे थोबी गी माना हायर जिंग जे अचुंबा याम यावे इनर लाइन परमिट सिस्टम गी अदगी सीएबी गी अदुगा फवो मई थाबा खोटपा अदुगुंबा मैम अमा यावरे अदुगा मणिपुरी कायदना मणिपुर जे कायदना बगी वारी जुमाना हायरमिसिदा याम चुम्मे अंगांग जिनबो असुक याम ज्ञान तारे अखोय जु ज्ञान याम ताबम थुएना खल्ले अदो आईगी ओइबा सिदा हाइजो हायरगदी थोबीगी वीडियो जे एडिट तौरे हानागिदगी खितंग अमा चेंज लाए अदो ओइबा तारगजु अदुम अंगांगजिदा वीडियो नमिङैददी ngangaktabje सिजिमदी थोबीजे याम कले थोबीगी ब्रेन जे दो मागी ओइबा वाखलोन जिंजे अदुम
ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯣꯏꯕꯤ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨ ꯃꯥꯏ ꯁꯝꯗꯣ ꯁꯨꯝ ꯂꯨ ꯀꯣꯛꯎꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯄꯤ ꯎꯞꯄꯩꯔꯥ ꯂꯨ ꯀꯣꯛꯄꯩꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯊꯣꯏꯕꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯁꯨ ꯄꯨꯊꯣꯔꯛꯈꯣ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯌꯥꯔꯒꯗꯤ ꯊꯣꯏꯕꯤꯒꯤ ꯄꯨꯄꯨꯁꯨ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯟꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ